Bharat Lenga ki Ministry of Youth Affairs and Sports na sinduna New Delhi ki Bharat Mandapamda tha asigi tang tara dagi tang tara nithoi fauba chathakiba National Youth Festival Ing lising ani kun mangagi group folk song da ahanba mana Lourakhtuna Manipur gi mai Lourakhraba artist singbu taram na okpaga loinana achamba khudol Piduna Pukning Thougatkhre District Youth Affairs and Sports Officer Diaso Thoubal na sinduna ngasi Wangjing Kodompokpi Sports Complex da leiba Diaso gi office da pangthokpa taram na okpagi thauram aduda Diaso Thoubal Deven Moirangthem Diaso Bisnupur Y Ibe Yaima Devi amadi Physical Education ki Senior Lecturer Manau Singhana Presidium Member Singoina Sarukya ki Thauramadu gi nungi warol pibada Diaso Thoubal Deven Moirangthem na haikibada Lourakhraba leibak asigi kachin koya pumna maktagi laklaga ahen athoi tanabada Pikhraba Manipur gi mihut oina chatkhiba artist singna group folk song da ahanba position taraktuna lamdam asigi mai puraklibani masina takpadi piklabasu Manipur asi sana khotnaba khaktada natana culture gi lamdasu atopa leibak singdagi athoibani haibada haiman bathokloi haiki